ꯄꯤꯔꯨꯛꯅꯦ ꯍꯣꯔꯦꯟ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯁꯨꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯁꯤ ꯌꯦꯝꯄꯠꯅꯦ ꯌꯦꯝꯄꯠꯁꯨ ꯍꯥꯞꯇꯣꯏꯅꯦ ꯁꯤ ꯍꯣꯔꯦꯟ ꯄꯤꯔꯨꯛ ꯀꯥꯡꯁꯨꯗ ꯍꯥꯞꯇꯣꯏꯅꯦ ꯁꯤꯗ ꯄꯜꯂꯛꯅꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯁꯨꯒꯦ ꯑꯗꯨ ꯌꯦꯝꯄꯠꯅꯦꯁꯦ ꯌꯦꯝꯄꯠꯒ ꯁꯨꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯂꯛꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯁꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯖꯕꯅꯤ ꯐꯥꯏꯌꯦꯅ ꯂꯩꯔꯝꯃꯦ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯥꯎꯔ ꯆꯥꯅꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤ ꯁꯤꯗꯁꯨ ꯍꯥꯞꯄꯅꯤ ꯀꯥꯡꯁꯣꯏꯗꯁꯨ ꯍꯥꯞꯄꯅꯤ ꯃꯔꯨꯕꯨꯗꯤ ꯌꯥꯝ ꯇꯣꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯀꯥꯡꯁꯣꯏꯒꯤ ꯄꯥꯂꯛꯇꯨꯅꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯁꯤ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯁꯤ ꯉꯥꯁꯦ ꯊꯥꯛꯀꯗꯣꯏꯅꯤ ꯆꯩꯗ ꯁꯨꯃꯥꯏꯅ ꯂꯦꯡꯕ ꯁꯤꯗꯤ ꯌꯥꯝ ꯀꯜꯂꯦ ꯁꯤ ꯊꯨꯗꯦꯛꯑꯒ ꯇꯤꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯁꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯒꯤ ꯉꯥ ꯑꯀꯪꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯐꯣꯇꯣ ꯅꯝꯃꯣ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯁꯧꯔꯦ ꯁꯤ ꯉꯥꯔꯤꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯌꯣꯡꯆꯥꯛꯁꯤꯗꯤ ꯀꯣꯟꯅ ꯊꯥꯛꯀꯦ ꯀꯂꯔ ꯑꯃ ꯌꯥꯎꯁꯟꯈ꯭ꯔꯦ ꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦ ꯄꯤꯔꯨꯛꯁꯦ ꯃꯍꯤꯁꯨ ꯊꯛꯀꯦ ꯌꯥꯝ ꯐꯨꯠꯀꯗꯕ ꯅꯠꯇꯦ ꯕ꯭ꯔꯣꯡ ꯁꯧꯍꯜꯂ ꯊꯥꯡꯊꯔꯗꯕꯅꯤ ꯃꯥꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯗꯨꯝ ꯃꯅꯤꯟ ꯐꯨꯍꯟꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯃꯍꯤ ꯈꯤꯇꯪ ꯊꯛꯀꯦ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏꯒꯤ ꯌꯦꯝꯄꯠꯇꯨꯅꯦ ꯁꯤꯡꯅꯦ ꯄꯤꯔꯨꯛꯁꯦ ꯌꯥꯔꯅꯤ ꯌꯥꯝ ꯃꯨꯟꯒꯗꯕ ꯅꯠꯇꯦ ꯌꯥꯔꯅꯤ ꯑꯣꯐ ꯇꯧꯔꯦ ꯑꯗꯨꯒ
ꯁꯤꯡꯖꯨꯁꯨ ꯃꯍꯤ ꯊꯛꯀꯗꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯏꯪꯍꯜꯂꯒꯦ ꯄꯥꯂꯛꯁꯤꯗꯤ ꯐꯗꯤꯒꯣꯝ ꯊꯥꯛꯄꯒꯤ ꯇꯥꯏꯞꯇ ꯊꯥꯛꯑꯦ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏꯁꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯑꯗꯨ ꯐꯗꯤꯒꯣꯝꯁꯤ ꯑꯔꯣꯏꯕꯗ ꯊꯥꯛꯑꯒꯦ ꯐꯗꯤꯒꯣꯝꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯐ ꯇꯧꯔꯒ ꯊꯥꯛꯑꯒꯦ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂ ꯊꯝꯃꯒꯦ ꯄꯥꯂꯛꯇꯤ ꯌꯥꯝ ꯊꯨꯅ ꯄꯠꯊꯕꯅꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯌꯥꯔꯅꯤ ꯁꯤꯗ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯩꯔꯗꯤ ꯏꯃꯨꯡꯗꯣ ꯂꯛꯈꯃꯤꯅꯦ ꯍꯥꯏꯅꯩꯅꯦ ꯂꯛꯈꯃꯤ ꯆꯪꯉꯦ ꯍꯥꯏꯅꯩꯅꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯣꯐ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗꯒꯤ ꯐꯥꯔꯛꯄ ꯇꯨꯡꯍꯟꯕꯤꯗꯣ ꯇꯥꯎꯔꯒꯦ ꯍꯧꯖꯤꯛ ꯇꯥꯎꯔꯒꯦ ꯁꯤ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯦ ꯑꯩꯒꯤꯅꯦ ꯑꯩꯈꯣꯏ 5ꯅꯦ ꯂꯣꯏ ꯇꯧꯁꯟꯕꯁꯨ ꯌꯥꯗꯣꯏ ꯃꯥꯟꯗꯦ ꯂꯣꯏ ꯇꯥꯎꯁꯜꯂꯦ ꯒ꯭ꯌꯥꯁ ꯇꯤꯡꯗꯣꯏ ꯁꯛꯄꯨꯗꯤ ꯑꯩꯈꯣꯏ 5ꯅꯦ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯦ ꯑꯩꯅ ꯆꯥꯗꯣꯏꯅꯦ ꯄꯨꯂꯞ ꯇꯥꯎꯁꯜꯂꯦ ꯃꯨꯟꯖꯜꯂꯛꯑꯦ ꯒ꯭ꯌꯥꯁ ꯇꯤꯡꯅꯕꯅꯤ ꯃꯆꯤꯠ ꯃꯆꯤꯠ ꯇꯥꯎ ꯂꯩꯗꯅ ꯉꯥꯗꯤ ꯍꯥꯎꯔꯅꯤ ꯌꯨꯝꯗꯒꯤ ꯐꯥꯕꯅꯤꯅ ꯄꯤꯛꯆꯔꯁꯨ ꯍꯥꯎꯅꯤ ꯌꯥꯔꯦ ꯁꯤ ꯄꯤꯔꯨꯛꯇꯤ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯀꯜꯂꯒ ꯍꯥꯎꯏ ꯑꯂꯨ ꯑꯉꯥꯡꯕꯅꯦ ꯃꯌꯥꯝꯅꯗꯤ ꯑꯕꯦꯔ ꯆꯥꯏꯕꯤꯒ ꯍꯥꯏ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯌꯦꯡꯉꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯔꯅꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯃꯨꯜꯍꯟꯗꯕꯅꯦ ꯁꯨꯃꯤ ꯆꯥꯏꯁꯟꯒꯦ
ngasi piru kangsu ama taure duga yumgi buki dagi phaba nga ama cha taure duga sakta ngan bane gajar se duga kangsu yama thonge ai video su thaga taba yam kuire duga ai gi subscriber tawbiba like tawbiba gi damakta punam bapu khoram jari